A Songpi Jangmong Jol Thong Thugaram Bamadi Kogru Laika Jangmol Village de Laiba Sanamahi Laisang Thugaram Bagi Thogok ta Chenaba Miyoy Mari Kangkokpi Police na Fagat Kray Atay Chenaba Miyoy Sing Makata na Fagat na ba Police na investigation chathari haina DIG Range 4 Angam Kamay Romanos na Fongdurakli State asida COVID ki ani suba web yaure haibamakti yadri adubu lakadwa haibagi chingnabadi pokli lengang na lokhat pham thokpa sing akan momong de lokhali ani suba web asidagi naha sing da su sandokpagi changwang ba made airborne oibagi fibam da leibana yamna cheksin ba mathau tai haina health services ki director Dr. K Razona Fongnokrai Thasigi tang tarat ke ahing nongyai digi All Jiribam Road Transport Drivers Union Jiribam amade All Manipur Road Transport Drivers and Motor Workers Union anina Manipur State Pumbada ngasi ahing nongyai digi pung 9:45 gi general strike kaukibana maram oiraga Jiribam district asida su chaung mamita ki All Manipuri Muslim Mairapai V Sangsthana Assam Lenga ki registration certificate fanglakpada haraute ama fongdokpagi thoramama ngarang Uma Community Hall Manipur Part 1 Tarapur pangthokre Imoinu Group na sinduna thasigi tang taranipan da Guwahati Mayon da Leiba GS Road Paltan Bazar gi Hotel Fam City da Imoinu Business Seminar Program pangthokre Headquarters 21 Sector Assam Rifles amadi Inspector General Assam Rifles East nangarang Assam State ki Dima Hasau District ki Jenamghat Khun amadi Chelei Khunda imung nimfurom da chana thaknaba polam singa loinana medical checkup sing pangthokre Sajibu gi tare nipan ba kongba leithong phatpagi thorom ngasi Utwa Sanglen Sana kunung senduna Hotel da leiba RK Sanatombi School gi maning da leiba lenga pokpi da pangthokre